Hi guys, mayamgidamakta recycle event asinduna yaosanga mari leinana lagliba March ki date 10 sida water festival di color haina mingthonjaba leimram gi waroi garden da pangthokchagani event asi Manipur gi sangnaraba band Life in Limbo sayum amadi Manipur da hanba oina DJ karmana perform tawjagani mayam event asi pung amadagi haujagani mayamna matam chana lakpiduna event asi bu saruk yaminasi ticket ka mari leinana early bird ki oina lakliba February gi tang 16 fawbi manung da thajagani makha taba normal pass tawjagani offline ticket ki damakta the high in pan 150 day and night amadi coffee shop online ticket ki damakta www.mapplus.in da fangbigani akupa marol gi damakta feature riba description asida contact tawbiyo mayam salak biyo isamak sangai jaramgi punna saruk yaminasi